ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯥꯏ ꯅꯣꯇꯤ ꯒꯔꯜ 18 ꯁꯨꯕ ꯇꯥꯡꯀꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯣꯟꯁꯤꯟꯕꯤꯔꯦ ꯄꯣꯔꯣꯟ ꯆꯦꯠꯅ ꯀꯅꯥ ꯑꯃꯒꯤ ꯃꯃꯤ ꯇꯥꯍꯟꯗ ꯅꯝꯗꯨꯅ ꯐꯤꯗꯥ ꯊꯥꯖꯤꯟꯕꯤꯔꯦ ꯑꯄꯪꯕꯤ ꯊꯃꯣꯏꯗꯨꯗ꯫ ꯅꯨꯡꯁꯤꯔꯣꯏ ꯉꯝꯍꯜꯂꯣꯏꯗꯣꯔꯤ ꯅꯝꯗꯨꯅ ꯅꯨꯡꯁꯤꯍꯟꯒꯦ ꯍꯣꯠꯅꯕ꯭ꯔꯥ ꯏꯀꯥꯏ ꯈꯪꯗ ꯃꯇꯧ ꯎꯠꯄꯗꯤ꯫ ꯊꯦꯡꯕꯤ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯄꯗ ꯃꯃꯤꯠ ꯈꯪꯂꯧ ꯂꯧꯊꯣꯔꯛꯏ꯫ ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯤꯕ ꯅꯨꯄꯥꯗꯣ ꯈꯪꯏꯟ ꯏꯟꯊꯣꯔꯛꯂꯤ꯫ ꯑꯔꯅꯥꯞ ꯅꯣꯛꯐꯦꯠ ꯌꯦꯡꯂꯛꯂꯤ ꯊꯣꯏꯕꯤꯗ ꯅꯨꯡꯁꯤꯅ ꯈꯣꯏꯗꯥꯖꯅ ꯄꯥꯝꯖꯅ ꯈꯝꯕꯜꯖꯅ꯫ ꯀꯩꯅꯣ ꯍꯥ? ꯑꯔꯅꯥꯞ ꯅꯣꯛꯃꯤ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯍꯣꯡꯗꯦ꯫ ꯊꯩꯕꯤ ꯈꯔꯗꯤ ꯏꯀꯥꯏꯕ ꯄꯥꯈꯠꯄ ꯀꯤꯖꯕ ꯐꯥꯎꯔꯤ꯫ ꯑꯔꯅꯥꯞ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯩꯕꯤꯒꯤ ꯃꯈꯨꯠꯇꯨ ꯁꯝꯕꯤꯗꯨꯅ ꯎ ꯄꯔꯦꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯥꯏꯗꯨꯗ ꯂꯦꯞꯂꯤ꯫ ꯏꯔꯨ ꯂꯨꯔꯕ ꯂꯥꯏꯖꯩꯁꯤꯡꯅ ꯇꯟꯊꯥ ꯅꯥꯏꯅ ꯃꯅꯤꯡ ꯇꯝꯅ ꯐꯖꯕ ꯄꯨꯛꯅꯤꯡ ꯍꯨꯕ ꯁꯥꯊꯦꯛ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯊꯦꯛꯅ ꯏꯄꯣꯝ ꯅꯥꯏꯅ ꯇꯔꯨ ꯇꯔꯨ ꯆꯤꯛꯅ ꯃꯗꯣꯝ ꯆꯦꯜꯂꯛꯂꯤꯕ ꯄꯤꯛꯇꯛ ꯆꯤꯡꯖꯨꯝ ꯑꯣꯏꯔꯤꯕ ꯈꯣꯡ ꯃꯆꯥ ꯇꯨꯔꯦꯜ ꯃꯆꯥ ꯃꯈꯥꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯅꯨꯕ ꯉꯝꯂꯤ꯫ ꯂꯥꯏꯖ ꯃꯥꯒꯤ ꯐꯖꯕꯅ ꯃꯌꯦꯛ ꯂꯨꯈꯤꯕꯅ ꯐꯖꯗ꯭ꯔꯅꯦ ꯏꯁꯤꯡꯅꯤ꯫ ꯊꯩꯕꯤ ꯈꯨꯝꯂꯛꯇꯦ꯫ ꯐꯖꯩꯗ ꯀꯣ ꯐꯖꯩꯀꯣ꯫ ꯑꯗꯨꯁꯨ ꯈꯨꯝꯗꯦ꯫ ꯑꯔꯅꯥꯞ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯌꯦꯡꯂꯤ꯫ ꯊꯩꯕꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯝꯃꯤ꯫ ꯑꯔꯅꯥꯞ ꯄꯥꯈꯠꯅ ꯊꯩꯕꯤꯒꯤ ꯃꯃꯥꯏꯗꯣ ꯃꯉꯣꯟꯂꯣꯝꯗ ꯅꯣꯟꯈꯠꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯄꯥꯛꯅ ꯌꯥꯗꯦ꯫ ꯃꯈꯨꯠ ꯑꯆꯧꯕ ꯑꯅꯤꯗꯨꯅ ꯃꯃꯥꯏꯗꯨ ꯈꯪꯆꯞ ꯆꯞꯁꯤꯜꯂꯤ꯫ ꯄꯤ ꯇꯥꯍꯜꯂꯤꯕ ꯀꯩꯒꯤ? ꯃꯔꯝꯅ ꯀꯩꯒꯤ? ꯇꯥꯔꯛꯂꯤꯕ ꯃꯄꯤꯁꯤꯡꯗꯣ ꯇꯩꯊꯣꯛꯄꯤꯔꯤ ꯈꯨꯕꯤ ꯑꯅꯤꯗꯨꯅ꯫ ꯊꯩꯕꯤ ꯃꯄꯤꯗꯣ ꯑꯃꯨꯛꯁꯨ ꯁꯤꯟꯊꯔꯛꯂꯤ꯫ ꯂꯦꯞꯄꯣ ꯇꯥꯍꯟꯒꯅꯨ꯫ ꯀꯞꯄꯒꯤ ꯄꯤ ꯇꯥꯍꯟꯕꯒꯤ ꯃꯔꯝꯗ ꯍꯥꯏꯌꯨ꯫ ꯈꯪꯗꯦ꯫ ꯈꯪꯗꯦ ꯑꯥꯔꯊ ꯀꯌꯥ ꯑꯣꯏꯍꯟꯕ ꯋꯥꯍꯩꯅꯤ ꯑꯃꯔꯣꯝꯗꯗꯤ꯫ ꯁꯤꯡꯅ ꯍꯥꯏꯌꯨ ꯗꯥꯆꯧꯗ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯑꯗꯨꯁꯨ ꯈꯨꯝꯗꯦ꯫ ꯊꯩꯕꯤ ꯃꯃꯥꯏ ꯃꯆꯥꯗꯣ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯔꯣꯃꯤ꯫ ꯊꯩꯕꯤ ꯈꯨꯝꯗꯦ꯫ ꯐꯔꯦ ꯍꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯇꯨꯔꯦꯜꯁꯤꯗ ꯏꯟꯊꯔꯒꯦ꯫ ꯊꯩꯕꯤ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯌꯥꯝꯅ ꯄꯥꯈꯠꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤ꯫ ꯏꯀꯥꯏꯕꯩ꯫ ꯑꯔꯅꯥꯞ ꯊꯩꯕꯤꯕꯨ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯗꯥꯆꯧꯅꯅꯦ ꯑꯕꯦꯝꯃ ꯃꯆꯥꯕꯨ ꯈꯛ ꯊꯥꯗꯣꯛꯂꯨꯏ꯫ ꯃꯐꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯅ ꯁꯥꯈꯤꯅꯤ꯫ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ ꯗꯥꯆꯧꯅ ꯑꯩꯒꯤ ꯂꯝꯍꯦꯟꯕꯗ ꯁꯤꯟꯅꯔꯤꯁꯦ꯫ ꯊꯩꯕꯤ ꯃꯆꯤ ꯂꯦꯡꯗꯦ ꯇꯨꯃꯤꯟ ꯅꯨꯄꯥꯗꯨꯒꯤ ꯃꯊꯥꯗ ꯂꯩ꯫ ꯅꯨꯡꯁꯤꯌꯨꯀꯣ ꯗꯥꯆꯧ ꯅꯨꯡꯁꯤꯌꯨ꯫ ꯅꯪꯒꯤꯗꯃꯛꯇ ꯗꯥꯆꯧ ꯍꯤꯡꯒꯦ꯫ ꯑꯁꯨꯛ ꯊꯨꯅ ꯑꯑꯣꯟꯕ ꯄꯨꯟꯁꯤ ꯑꯃ ꯅꯪꯅ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯊꯩꯕꯤ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯆꯨꯝꯅ ꯂꯦꯞꯂꯤ꯫ ꯑꯔꯅꯥꯞꯇ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ꯫ ꯋꯥꯁꯛꯄ ꯐꯠꯇꯦ ꯇꯧꯍꯣꯏꯗꯦ꯫ ꯑꯔꯅꯥꯞ ꯃꯥꯒꯤ ꯂꯦꯝꯖꯕ ꯃꯤꯅꯣꯛꯇꯨ ꯅꯣꯛꯂꯛꯂꯤ꯫ ꯀꯅꯥꯅ ꯍꯥꯏꯕ ꯐꯩꯅ? ꯏꯃꯥꯅ ꯍꯥꯏ ꯐꯠꯇꯦ ꯍꯥꯏ꯫ ꯋꯥꯁꯛꯂꯤꯗꯣ ꯇꯧꯗ꯭ꯔꯗꯤ ꯃꯤ ꯁꯤ ꯍꯥꯏ꯫ ꯑꯔꯅꯥꯞ ꯊꯩꯕꯤꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯊꯕꯥꯛ ꯃꯄꯥꯗꯨꯗ ꯊꯝꯂꯤ꯫ ꯌꯥꯝ ꯐꯩꯌꯦ ꯋꯥꯁꯛꯄ꯫ ꯊꯃꯣꯏ ꯁꯦꯡꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯗ ꯋꯥꯁꯛꯂꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯁꯛꯁꯤꯅ ꯀꯥꯏꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯕ ꯎꯠ ꯑꯣꯏꯅ ꯇꯨꯝꯁꯅꯨ꯫ ꯊꯩꯕꯤ ꯑꯔꯅꯥꯞꯀꯤ ꯆꯤꯝꯕꯥꯜꯗꯨ ꯈꯪꯃꯦꯟ ꯃꯦꯜꯂꯤ꯫ ꯐꯠꯇꯦ ꯍꯥꯏꯔꯒ꯫ ꯊꯩꯕꯤ ꯄꯦꯔꯤ ꯄꯦꯔꯤꯒꯤ ꯇꯧꯔꯛꯂꯤ꯫ ꯑꯔꯅꯥꯞ ꯊꯩꯕꯤꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯤ꯫ ꯐꯩꯌꯦ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇ꯭ꯔꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯃꯌꯥꯝ ꯆꯥꯟꯕꯤꯗꯣꯏꯅꯤ꯫ ꯊꯩꯕꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤ꯫ ꯅꯨꯡꯁꯤꯌꯨꯀꯣ ꯗꯥꯆꯧꯁꯦ꯫ ꯁꯤꯔꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯅ ꯗꯥꯆꯧ ꯅꯨꯡꯁꯤꯌꯨꯀꯣ꯫ ꯅꯪꯅ ꯅꯨꯡꯁꯤꯔꯗꯤ ꯗꯥꯆꯧꯁꯦ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯎꯠ ꯑꯣꯟꯍꯟꯈꯤꯗꯣꯏꯅꯤ ꯈꯪꯉꯕ꯭ꯔꯥ? ꯒ꯭ꯌꯥꯟ ꯇꯥꯔꯕ? ꯊꯩꯕꯤꯗꯨ ꯈꯪꯉꯦ ꯍꯥꯏꯅ ꯃꯉꯛꯀ ꯅꯣꯝꯂꯤ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯌꯨꯀꯣ꯫ ꯊꯩꯕꯤ ꯅꯨꯡꯁꯤꯒꯦ ꯍꯥꯏꯒꯣ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯂꯛꯂꯤ꯫ ꯑꯗꯨꯝ ꯁꯦꯟꯅꯒꯦ ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥꯁꯤ ꯑꯗꯨꯝ ꯁꯦꯟꯅꯒꯦ ꯌꯥꯏꯀꯣ? ꯊꯩꯕꯤ ꯃꯉꯛꯀꯗꯨ ꯅꯣꯝꯂꯛꯂꯤ꯫ ꯃꯦꯝꯇꯣꯟ ꯊꯕꯛ ꯍꯜꯂꯛꯂꯤ꯫ ꯏꯃꯨꯡꯗ ꯊꯣꯏꯕꯤ ꯂꯩꯔꯝꯗꯦ꯫ ꯀꯗꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯅꯣ ꯃꯁꯤ ꯉꯥꯡꯁꯤꯅ? ꯑꯩꯗꯤ ꯃꯁꯤ ꯉꯥꯡꯁꯦ ꯀꯔꯝ ꯊꯣꯛꯑꯗꯣꯏꯅꯣ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯦꯗꯀꯣ꯫ ꯂꯟꯆꯦꯟꯕꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯆꯪꯂꯛꯂꯤ꯫ ꯉꯁꯤꯗꯤ ꯉꯜꯂꯤꯅ? ꯍꯣꯏ ꯗꯨꯀꯥꯟ ꯇꯥꯃꯣꯗꯣ ꯑꯆꯤꯟꯕ ꯊꯕꯛ ꯑꯃ ꯂꯩꯔꯦꯅ ꯉꯟꯇꯥ ꯂꯣꯟꯁꯤꯜꯂꯕ꯫ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯍꯩ ꯍꯥꯏꯔ ꯈꯔ ꯃꯈꯩꯗꯤ ꯇꯝꯖꯔꯦ꯫ ꯊꯕꯛ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯇꯧꯍꯟꯕ ꯉꯝꯗꯦꯗꯣ ꯏꯃꯥꯅ꯫ ꯏꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯍꯧꯖꯤꯛ ꯃꯇꯝꯁꯤꯅꯒ ꯊꯕꯛ ꯃꯆꯥ ꯑꯃꯇꯪ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯆꯪꯂꯤꯕ ꯄꯤꯅꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯎꯕꯗ ꯇꯨꯕꯨ ꯆꯨꯡꯏ꯫ ꯑꯗꯨꯅꯤ ꯏꯃꯥ ꯑꯗꯨꯗ ꯄꯤꯗꯧ ꯁꯦꯟꯗꯨꯅ ꯁꯦꯟꯗꯣꯏ ꯁꯥꯟꯗꯣꯛꯂꯒ ꯂꯩꯖꯕꯅ ꯍꯦꯟꯅ ꯐꯔꯦ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯖꯨꯛꯁꯦ ꯖꯨꯛꯇꯥ ꯑꯃ ꯑꯣꯜꯂꯦ꯫ ꯂꯥꯏꯔꯕꯒꯤ ꯍꯤꯡꯐꯝ ꯂꯨꯅ ꯊꯣꯛꯂꯤ꯫
ꯀꯩꯗꯧꯕꯒꯤ ꯂꯥꯏꯔꯗꯣꯏꯅꯣ ꯏꯃꯥ ꯀꯩ ꯀꯥꯟꯅꯕ ꯄꯉꯥꯡ ꯉꯥꯡꯒꯅꯨ ꯏꯃꯥ ꯁꯥꯜꯂꯛꯄꯗ ꯉꯥꯏꯔꯤ ꯅꯪꯁꯨ ꯏꯔꯨ ꯃꯥꯏꯊꯖꯧꯔꯣ ꯆꯠꯂꯣ ꯏꯔꯨꯖꯕ ꯊꯣꯔꯛꯄꯗ ꯅꯆꯟꯅꯨꯄꯤꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯛꯎ ꯃꯗꯨ ꯑꯉꯥꯡꯗꯣ ꯑꯉꯥꯡꯗꯧꯅꯅꯦ ꯄꯀꯥꯛ ꯇꯟꯈ꯭ꯔꯦ ꯀꯧꯔꯨꯕꯁꯨ ꯌꯥꯔꯣꯏ ꯃꯆꯤꯟꯗꯣ ꯑꯔꯩꯈꯩ ꯇꯨꯝꯊꯣꯛꯂꯒ ꯈꯨꯝꯂꯛꯇꯣꯏꯅꯤ ꯈꯪꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦ ꯑꯔꯅꯕ ꯊꯣꯏꯕꯤꯕꯨ ꯈꯨꯟ ꯑꯗꯨꯒꯤ ꯂꯝꯄꯥꯛ ꯃꯌꯥꯏ ꯐꯥꯎꯕ ꯊꯤꯜꯂꯛꯂꯤ ꯆꯪꯉꯣꯀꯣ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦ ꯂꯝꯍꯦꯟꯒꯅꯨꯀꯣ ꯍꯦꯟꯗꯦ ꯆꯪꯉꯣ ꯊꯣꯏꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯊꯨꯅ ꯆꯪꯂꯛꯂꯤ ꯃꯥꯡꯒꯣꯜꯗ ꯃꯃꯥꯅ ꯆꯦꯡꯈꯩꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯁꯝꯕꯜꯂꯩ ꯄꯔꯦꯡ ꯃꯈꯣꯡꯗꯨꯗ ꯄꯥꯛꯊꯔꯒ ꯂꯨꯝꯂꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤ ꯑꯩꯁꯦ ꯒꯨꯞꯁꯥꯔꯅꯤ ꯊꯣꯏꯕꯤ ꯃꯃꯥꯗ ꯆꯤꯞꯊꯔꯒ ꯌꯦꯡꯂꯤ ꯃꯃꯥꯅ ꯆꯦꯡ ꯃꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯂꯧꯔꯗꯨꯅ ꯊꯪꯅꯕ ꯌꯨꯝꯂꯣꯝꯒꯤ ꯀꯣꯟꯊꯣꯡꯗꯨꯗ ꯆꯪꯂꯛꯂꯒ ꯌꯨꯝ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯂꯩꯔꯤꯕ ꯁꯝꯕꯜꯗꯨꯗ ꯄꯥꯛꯊꯗꯨꯅ ꯃꯈꯣꯜ ꯊꯣꯛꯍꯟꯅ ꯆꯠꯂꯤ ꯁꯨꯝ ꯂꯥꯛꯄꯅ ꯁꯝꯕꯜ ꯑꯅꯤꯒꯤ ꯇꯩꯅꯕ ꯀꯥꯔꯛꯇꯨꯗ ꯐꯟ ꯆꯣꯡꯕꯗ ꯅꯥꯂꯝꯕꯅ ꯃꯈꯥꯗ ꯐꯗ꯭ꯔꯛ ꯇꯥꯏ ꯑꯁ ꯊꯣꯏꯕꯤ ꯃꯇꯨꯅ ꯃꯈꯨꯠ ꯑꯅꯤꯅ ꯃꯦꯟꯁꯤꯜꯂꯤ ꯃꯃꯥ ꯇꯥꯈꯤꯅꯤ ꯄꯥꯈꯠꯇꯨꯅ ꯃꯤꯍꯨꯟꯁꯨ ꯑꯔꯣꯏꯕꯤꯅꯤ ꯆꯣꯡꯂꯤꯕ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯃꯥꯒꯤ ꯀꯥꯗ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯍꯟꯅ ꯆꯪꯂꯛꯂꯤ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯐꯅꯦꯛꯇꯨ ꯁꯠ ꯍꯣꯡꯗꯣꯛꯂꯤ ꯈꯪꯒ꯭ꯔꯥꯎ ꯑꯃ ꯊꯨꯅ ꯁꯦꯠꯆꯤꯜꯂꯤ ꯐꯨꯔꯤꯠꯇꯨꯃꯁꯨ ꯍꯣꯡꯗꯣꯛꯇꯨꯅ ꯇꯤ ꯁꯔꯠ ꯑꯃ ꯂꯤꯠꯁꯤꯜꯂꯤ ꯑꯁ ꯐꯅꯦꯛꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯤꯗꯤ ꯁꯨꯔꯨꯔꯗꯤ ꯏꯃꯥꯅ ꯈꯪꯈ꯭ꯔꯅꯤ ꯑꯗꯨꯏꯗꯤ ꯀꯥꯡꯈꯁꯤꯗ ꯃꯇꯨꯝ ꯇꯥꯁꯤꯜꯂ ꯂꯪꯁꯤꯟꯈ꯭ꯔꯒꯦ ꯐꯅꯦꯛ ꯑꯍꯟꯕꯗꯨ ꯃꯇꯨꯝ ꯇꯥꯁꯤꯜꯂꯒ ꯀꯥꯡꯈꯗ ꯍꯨꯠ ꯂꯪꯁꯤꯟꯈꯤ ꯃꯁꯝꯗꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯤ ꯇꯨꯝꯂꯨꯕ ꯃꯥꯟꯅꯕ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯁꯦ ꯃꯥꯡꯒꯣꯜꯗꯨꯗ ꯇꯨꯝꯂꯨꯕꯒꯤ ꯁꯛꯐꯝ ꯁꯥꯗꯨꯅ ꯍꯛꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯔꯛꯂꯤ ꯃꯦꯝꯇꯣꯟ ꯊꯣꯏꯕꯤꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄ ꯎꯕꯗꯨꯗ ꯏꯈꯪ ꯈꯪꯉꯤ ꯍꯥꯏ ꯀꯗꯣꯝꯗ ꯂꯤꯠꯁꯤꯜꯂꯒ ꯆꯪꯂꯛꯏꯅꯣ ꯏꯃꯨꯡꯗꯩ ꯊꯣꯛꯂꯛꯏꯁꯤꯅ ꯊꯣꯏꯕꯤ ꯃꯈꯨꯠ ꯃꯁꯥꯒꯗꯨ ꯊꯦꯛꯂꯒ ꯇꯨꯝꯂꯨꯕꯒꯤ ꯃꯑꯣꯡꯗꯒ ꯈꯨꯝꯂꯛꯂꯤ ꯃꯀꯣꯛꯇꯨꯁꯨ ꯑꯃꯨꯛꯀ ꯈꯨꯜꯆꯤꯟꯅꯔꯤ ꯀꯩꯅꯣ ꯄꯂꯦꯝ ꯉꯁꯥꯏꯗꯩ ꯐꯃꯨꯡꯗ ꯁꯜꯂꯒ ꯇꯥꯔꯤꯗꯨ ꯎꯗ꯭ꯔꯣ ꯀꯔꯤꯌꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯏ ꯆꯪꯂꯛꯄꯗ ꯂꯩꯍꯧꯗꯕ ꯅꯪꯁꯦ ꯐꯃꯨꯡꯗ ꯂꯩꯌꯦꯕ ꯊꯣꯏꯕꯤ ꯏꯁꯧꯒ ꯇꯧꯁꯤꯟꯅꯔꯛꯂꯤ ꯀꯩꯅꯣ ꯏꯃꯥ ꯁꯣꯅꯣ ꯈꯤꯠꯆꯨꯔꯛꯑꯅꯨꯀꯣ ꯐꯃꯨꯡꯗ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯄꯥꯏꯔꯒ ꯂꯥꯛꯄ ꯍꯩꯕ꯭ꯔꯣ ꯑꯩꯕ ꯅꯃꯤꯠ ꯁꯣꯛꯑꯦꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯀꯤꯕꯨ ꯀꯤꯁꯜꯂꯦ ꯏꯃꯥ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯅ ꯇꯨꯝꯂꯤꯕ ꯑꯩꯕꯨ ꯎꯗ꯭ꯔꯤꯕꯅꯦꯕ ꯃꯦꯝꯇꯣꯟ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯂꯤ ꯆꯦꯡ ꯃꯂꯤꯕꯗꯨ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯇꯨꯝꯍꯧꯕ꯭ꯔꯅꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯋꯥꯏ ꯆꯪꯕꯗ ꯏꯍꯪ ꯍꯥꯡꯒꯨꯝ ꯇꯧꯕꯅꯤꯅꯦ ꯑꯁ ꯏꯃꯥ ꯌꯥꯝ ꯇꯥꯏꯅꯤꯡꯗꯦꯀꯣ ꯉꯥꯏꯍꯥꯛꯇꯨꯗ ꯃꯔꯝ ꯆꯠꯄ ꯑꯣꯏꯔꯝꯂꯅꯤ ꯏꯃꯥꯅ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯨꯗ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯟꯊꯔꯛꯂꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯃꯥꯏ ꯃꯄꯥꯗ ꯊꯥꯡꯒꯠꯇꯨꯅ ꯍꯨꯃꯥꯏꯒ ꯍꯨꯝꯂꯤ ꯑꯦꯂꯤꯅꯥꯅ ꯑꯆꯨꯝꯕꯅꯦ ꯄꯥꯎ ꯅꯆꯥꯅ ꯄꯥꯎꯗ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯂꯨꯅꯦ ꯕꯤꯖꯣꯏ ꯋꯥ ꯉꯥꯡꯗꯦ ꯃꯤꯠꯌꯦꯡ ꯈꯣꯡꯗ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯃꯥꯗꯣ ꯃꯥꯏꯕ ꯃꯥꯏꯕꯤ ꯁꯪꯒꯗꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯉꯥꯡꯅꯤꯅ ꯇꯧꯔꯤꯗꯨꯅ ꯑꯝꯇꯦꯕ ꯄꯨꯔꯥ ꯁꯣꯅꯣꯅꯦ ꯀꯩꯝꯇ ꯍꯦꯛ ꯂꯧꯈꯠꯄ ꯌꯥꯗꯦ ꯏꯄꯥ ꯈꯪꯉꯤ ꯄꯥꯎ ꯉꯜꯂꯤꯉꯩꯗ ꯃꯥꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯗꯨꯅ ꯀꯜꯍꯧꯅꯕ ꯇꯧꯁꯤ ꯌꯥꯔꯗꯤ ꯁꯤꯅꯥꯏꯅ ꯆꯠꯍꯜꯂꯅꯨ ꯄꯥꯎ ꯏꯆꯥꯅ ꯄꯪꯋꯥ ꯍꯦꯛ ꯃꯋꯥꯕꯤꯔꯦ ꯄꯥꯎꯅ ꯐꯅꯕ ꯁꯤꯟꯒꯦꯀꯣ ꯍꯣꯏ ꯄꯥꯎ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯅꯦꯅ ꯑꯔꯅꯕꯇ ꯇꯝꯊꯣꯛꯄꯤꯒꯅꯨꯀꯣ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯉꯥꯡꯅ ꯁꯪꯅꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯦ ꯄꯥꯎ ꯍꯥꯏꯔꯣꯏꯗ ꯑꯗꯨꯗꯤ ꯄꯥꯎ ꯅꯆꯥ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯐꯔꯦ ꯏꯄꯥ ꯂꯩꯍꯧꯔꯦꯀꯣ ꯑꯦꯂꯤꯅꯥ ꯊꯣꯛꯈ꯭ꯔꯕꯗ ꯕꯤꯖꯣꯏ ꯃꯊꯟꯗ ꯁꯣꯜꯂꯛꯂꯤ ꯑꯩꯒꯤ ꯆꯥꯕ ꯑꯗꯨꯁꯨ ꯍꯜꯂꯛꯄꯤ ꯑꯣꯛꯇꯕꯤ ꯅꯨꯄꯤꯒꯤ ꯃꯆꯥ ꯁꯤꯅꯥꯏ ꯈꯨꯟꯗꯒꯤ ꯑꯉꯥꯡꯗꯨꯕꯨꯁꯨ ꯃꯆꯨꯟ ꯀꯟꯕ ꯍꯥꯏꯅ ꯇꯥꯟꯅ ꯌꯥꯗꯦ ꯍꯥꯏꯕ ꯅꯨꯄꯥ ꯅꯍꯥ ꯈꯨꯟꯗꯤꯟꯐꯝ ꯑꯣꯏꯕ ꯌꯨꯝꯗꯨꯒꯤ ꯃꯆꯥ ꯃꯁꯨꯗꯣ ꯑꯩꯒꯤ ꯁꯦꯡꯂꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯕꯤꯖꯣꯏ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯤ ꯏꯄꯥꯒꯤ ꯊꯣꯏꯕ ꯏꯆꯥꯅ ꯄꯥꯝꯖꯩ ꯍꯥꯏꯅ ꯄꯨꯔꯛꯄ ꯏꯃꯧꯕꯨ ꯏꯄꯥꯅ ꯌꯦꯠ ꯑꯣꯏꯅ ꯈꯟꯈꯤꯕꯅꯤ ꯂꯥꯏꯔꯤꯅ ꯈꯨꯟꯕ ꯑꯆꯧ ꯃꯆꯥ ꯈꯨꯡꯒꯪ ꯁꯍꯔ ꯄꯨꯝꯅꯃꯛ ꯏꯄꯥꯗ ꯈꯦꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯏꯃꯨꯡ ꯑꯃꯗ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕꯗꯤ ꯏꯄꯥꯅ ꯇꯨꯃꯤꯟꯅ ꯌꯦꯡꯕ ꯉꯝꯂꯣꯏꯅꯦ ꯍꯩ ꯏꯆꯥꯗꯤ ꯏꯄꯥꯒꯤ ꯊꯃꯣꯏ ꯇꯪꯈꯥꯏ ꯅꯪꯒꯤ ꯏꯃꯥꯒ ꯄꯥꯎꯅ ꯏꯃꯤꯠꯇ ꯑꯍꯥꯟꯕ ꯎꯖꯈꯤꯕ ꯐꯤꯖꯤꯒꯤ ꯂꯟ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯂꯟ ꯏꯆꯥꯕꯨ ꯀꯟꯒꯦ ꯏꯄꯥ ꯂꯩꯔꯤꯀꯣ ꯏꯄꯥꯒꯤ ꯊꯣꯏꯕ ꯏꯆꯥ ꯃꯥꯡꯕ ꯌꯥꯗꯦ ꯏꯆꯥꯕꯨ ꯀꯟꯒꯅꯤ ꯄꯥꯎꯅ ꯏꯆꯥꯅ ꯄꯥꯝꯖꯩ ꯍꯥꯏꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯅꯈꯨꯠ ꯊꯤꯜꯂꯨ ꯐꯅ ꯂꯥꯏꯔꯕ ꯄꯠ ꯇꯠꯄ ꯑꯣꯏꯁꯅꯨ ꯏꯄꯥ ꯌꯥꯏꯀꯣ ꯂꯟ ꯊꯨꯝ ꯏꯆꯥꯒꯤ ꯋꯥꯇꯅ ꯂꯩ ꯏꯃꯧꯒꯤ ꯀꯔꯤꯁꯨ ꯋꯥꯠꯂꯣꯏ ꯃꯀꯨ ꯑꯣꯏꯅ ꯋꯥꯠꯍꯜꯂꯣꯏ ꯑꯗꯨꯕꯨ ꯊꯣꯏꯕ ꯃꯐꯝꯗꯨꯗꯒꯤ ꯃꯃꯥ ꯃꯆꯥꯗꯨꯗꯒꯤ ꯏꯆꯥꯕꯨꯗꯤ ꯏꯄꯥꯅ ꯄꯥꯝꯗꯦꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯕꯤꯖꯣꯏ ꯑꯔꯅꯕꯀꯤ ꯔꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤ ꯇꯨꯝꯂꯕ꯭ꯔꯥ ꯇꯨꯝꯗ꯭ꯔꯤ ꯄꯥꯎ
ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯃꯆꯥꯗ ꯃꯨꯟ ꯌꯦꯡꯂꯛꯂꯤ ꯏꯄꯥꯗ ꯃꯇꯝ ꯀꯌꯥꯝ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯣ ꯏꯆꯥꯅ ꯑꯔꯅꯥꯕ ꯒ꯭ꯌꯥꯟ ꯇꯥꯏ ꯃꯄꯥꯕꯨꯡꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯣ ꯄꯥꯎ ꯅꯆꯥ ꯃꯇꯝ ꯈꯤꯇꯗꯤ ꯂꯧꯖꯈꯤꯒꯦ ꯌꯥꯏ ꯀꯥꯏꯗꯦ ꯏꯄꯥꯅ ꯄꯤꯅꯤ ꯏꯆꯥꯒꯤ ꯃꯇꯝ ꯑꯀꯛꯅꯕ ꯏꯄꯥꯅ ꯊꯝꯂꯣꯏ ꯑꯗꯨꯕꯨ ꯊꯣꯏꯕ ꯏꯄꯥꯅ ꯏꯆꯥꯕꯨ ꯀꯌꯥꯃꯨꯛ ꯊꯥꯖꯩ ꯍꯥꯏꯕꯗꯤ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯈꯖꯤꯛ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯄꯥꯎ ꯉꯝꯗ꯭ꯔꯁꯨ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯏꯄꯥꯗꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯆꯞ ꯃꯥꯟꯅꯩ ꯏꯄꯥꯒꯤ ꯊꯃꯣꯏ ꯏꯆꯥꯅ ꯈꯪꯐꯝ ꯊꯣꯛꯏꯗ ꯀꯣ ꯄꯥꯎ ꯌꯨꯝ ꯑꯁꯤ ꯏꯆꯥꯒꯤ ꯈꯨꯠꯇ ꯂꯩ ꯏꯆꯥꯅ ꯌꯨꯝ ꯑꯁꯤꯒꯤ ꯄꯨꯝꯅꯃꯛ ꯆꯦꯛꯁꯤꯟꯅ ꯉꯥꯛꯀꯗꯧꯔꯤꯕꯅꯤ ꯁꯦꯝꯒꯠꯀꯦ ꯊꯨꯒꯥꯏꯒꯦ ꯏꯆꯥꯒꯤ ꯃꯈꯥ ꯄꯣꯜꯂꯛꯀꯅꯤ ꯑꯁꯤ ꯈꯪꯅ ꯈꯣꯡꯊꯥꯡꯁꯤꯀꯣ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯔꯣ ꯃꯔꯧ ꯂꯩꯅ ꯉꯥꯡꯂꯝꯕ ꯃꯄꯥꯒꯤ ꯋꯥꯍꯩ ꯈꯔꯗꯣ ꯈꯤꯇꯪ ꯆꯃꯝꯅꯕ ꯑꯃꯗꯤ ꯐꯥꯎꯍꯜꯂꯤ ꯑꯗꯨꯕꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯝꯂꯦ ꯍꯥꯏꯕ ꯃꯥ ꯈꯪꯂꯦ ꯕꯤꯖꯣꯏ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯄꯥꯎ ꯅꯆꯥꯁꯤ ꯄꯥꯎꯒꯤ ꯏꯆꯥꯅꯤ ꯅꯆꯥ ꯄꯥꯎꯒꯤ ꯈꯣꯟꯊꯣꯛ ꯂꯧꯁꯤꯟꯕ ꯉꯝꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯃꯥꯕꯨ ꯄꯥꯎꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯅꯃꯧ ꯅꯆꯥꯅ ꯑꯣꯏꯍꯟꯒꯅꯤ ꯃꯇꯝ ꯈꯤꯇꯗꯤ ꯂꯧꯈꯤꯒꯦꯀꯣ ꯑꯕꯦꯝꯃ ꯃꯆꯥꯕꯨ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯤ ꯑꯃ ꯁꯣꯏꯗꯅ ꯄꯥꯎꯒꯤ ꯃꯤꯠꯃꯥꯡꯗ ꯅꯆꯥꯅ ꯂꯦꯞꯍꯟꯖꯒꯦ ꯋꯥꯍꯩ ꯃꯥꯗꯤ ꯂꯩꯊꯦꯛ ꯍꯥꯞꯄꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯁꯤꯝꯅꯤꯡꯕ ꯑꯣꯏꯍꯟꯅꯤꯡꯕ ꯃꯅꯤꯡ ꯇꯝꯕꯅꯤ ꯃꯣꯆꯥꯅ ꯐꯔꯛ ꯈꯔ ꯇꯥꯗꯣꯏ ꯃꯥꯜꯂꯤꯅꯦ ꯊꯧꯉꯝꯅ ꯀꯩꯒꯤꯅꯣ ꯗꯥꯃꯣꯆꯥ ꯅꯇꯩꯃꯅ ꯎꯅꯁꯤꯅ ꯍꯥꯏꯔꯛꯄ ꯄꯥꯎꯅ ꯂꯥꯛꯇ ꯌꯥꯗꯦꯅ ꯍꯥꯏꯔꯤ ꯅꯨꯃꯤꯗꯥꯡꯒꯨꯝꯕ ꯆꯪꯂꯛꯂꯒꯦ ꯑꯗꯨꯅ ꯐꯗꯣꯏꯕ ꯃꯥꯜꯂꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯕꯥꯅꯤ ꯊꯕꯛ ꯊꯣꯛꯂꯩ ꯅꯠꯇ꯭ꯔꯣ ꯑꯧ ꯃꯥꯅꯤ ꯁꯣꯅꯣꯂꯦꯁꯇꯨꯗꯤ ꯆꯠꯈ꯭ꯔꯕ ꯃꯝꯂꯤꯉꯩ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯍꯧꯗ꯭ꯔꯤ ꯑꯍꯤꯡ ꯂꯥꯂꯨꯟꯕ ꯍꯧꯔꯕ ꯈꯪꯗꯦ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯕꯥꯅꯤꯁꯨ ꯆꯠꯊꯣꯛꯂꯨꯔꯣ ꯍꯣꯏ ꯃꯣꯆꯥ ꯕꯤꯟꯗꯤꯌꯥꯗ ꯀꯣꯜ ꯇꯧꯔꯤ ꯍꯜꯂꯣ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯑꯣ ꯍꯥꯏꯅꯣ ꯉꯁꯤꯁꯦ ꯐꯔꯛ ꯑꯃ ꯇꯥꯗꯧ ꯃꯥꯜꯂꯤ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯔꯣꯜ ꯈꯪꯍꯜꯂꯛꯑꯒꯦ ꯁꯤꯒꯦ ꯍꯥꯏꯕ꯭ꯔꯅ ꯀꯩꯕ ꯁꯤꯔꯒꯦꯔꯕ ꯀꯩꯅꯣ ꯀ꯭ꯔꯦꯛ ꯀꯩꯅꯣ ꯀꯥꯏꯅ ꯑꯔꯦꯝꯕꯗ ꯅꯅꯝ ꯇꯠꯀꯅꯤ ꯉꯁꯤ ꯁꯣꯝꯗ ꯑꯩꯅ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯥꯏꯊꯣꯛꯂꯒ ꯗꯦꯠ ꯆꯠꯇꯣꯏꯅꯤꯅ ꯃꯨꯛꯇꯅ ꯂꯩꯔꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯆꯦꯛ ꯆꯠꯄ ꯇꯥꯔꯝꯃꯤ ꯑꯗꯨꯅꯅꯦ ꯑꯗꯨ ꯍꯜꯂꯛꯑꯒ ꯅꯪꯕ꯭ꯔ ꯌꯦꯡꯅꯁꯦꯕ ꯏꯃꯥꯒꯤꯅ ꯍꯦꯟꯅ ꯂꯨꯏ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯅꯦꯅꯥ ꯇꯥꯅ ꯆꯠꯊꯣꯛꯂꯨꯔꯣ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕ ꯊꯕꯛꯁꯦ ꯖꯨꯒꯣꯠ ꯆꯥꯒꯟꯗꯕꯅꯦ ꯅꯨꯡꯁꯤꯕꯅ ꯁꯤꯡꯂꯕ꯭ꯔꯅꯦ ꯃꯣꯠꯇ꯭ꯔꯦꯗ ꯃꯣꯆꯥ ꯕꯤꯖꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯀꯆꯥꯎ ꯄꯥꯎ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯌꯦ ꯂꯩ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯈꯥꯗꯔꯣ ꯃꯊꯛꯇꯔꯣ ꯃꯈꯥꯗꯅꯤꯗ ꯃꯣꯆꯥ ꯕꯤꯖꯣꯏꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯂꯛꯂꯤ ꯄꯥꯎ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ ꯏꯄꯥꯒꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣ ꯐꯅꯤ ꯄꯥꯎ ꯃꯣꯆꯥ ꯕꯤꯖꯣꯏꯒ ꯃꯥꯌꯣꯛꯅꯅ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯄꯥꯎ ꯅꯆꯥꯕꯨ ꯎꯅꯅꯤꯡꯉꯦ ꯍꯥꯏꯕꯕꯨ ꯏꯄꯥ ꯍꯥꯏꯒꯦ ꯕꯤꯖꯣꯏ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯋꯥ ꯍꯧꯗꯣꯔꯛꯂꯤ ꯁꯤꯅꯥꯏ ꯈꯨꯟꯒꯤ ꯊꯣꯏꯕꯤ ꯈꯪꯕ꯭ꯔꯅꯦ ꯅꯪꯕ ꯃꯣꯆꯥ ꯏꯉꯛ ꯉꯛꯂꯤ ꯕꯤꯖꯣꯏꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯛꯂꯤ ꯑꯧ ꯍꯣꯏ ꯈꯪꯉꯤ ꯄꯥꯎ ꯃꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯏ ꯆꯨꯝꯃꯦ ꯍꯣꯏ ꯆꯨꯝꯃꯦ ꯄꯥꯎ ꯁꯝꯂꯛꯄ ꯋꯥꯔꯤꯗꯣ ꯏꯄꯥꯗꯁꯨ ꯇꯥꯍꯜꯂꯨ ꯍꯥꯏꯕꯗꯤ ꯄꯥꯎ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤꯅꯤꯗ ꯃꯣꯆꯥ ꯒ꯭ꯌꯥꯟ ꯉꯥꯎꯇꯛ ꯇꯧꯔꯤ ꯊꯥꯖꯗꯕꯁꯨ ꯐꯥꯎꯔꯤ ꯃꯁꯥꯗꯨꯗ ꯏꯅꯦ ꯃꯦꯝꯇꯣꯟꯗꯤ ꯌꯥꯝ ꯐꯩ ꯄꯥꯎ ꯃꯤꯉꯣꯟꯗ ꯑꯀꯟꯕ ꯋꯥ ꯍꯥꯏꯕ ꯍꯩꯇ꯭ꯔꯗꯤ ꯊꯕꯛ ꯇꯧꯕꯗ ꯄꯨꯛꯆꯦꯜ ꯇꯤꯡ ꯅꯣꯂꯨꯛꯄ ꯃꯇꯧꯒ ꯂꯣꯏꯅꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯗꯅꯕ ꯃꯊꯧ ꯀꯥꯏꯖꯗꯦ ꯃꯈꯥꯗꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯌꯥꯝꯅ ꯐꯩ ꯄꯥꯎ ꯏꯆꯝ ꯆꯝ ꯍꯣꯏ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕꯤ ꯃꯉꯥꯎ ꯈꯔꯗꯤ ꯊꯤ ꯑꯗꯨꯕꯨ ꯃꯃꯥꯒꯨꯝꯃꯁꯨ ꯑꯃꯛꯄ ꯌꯥꯎꯗ ꯄꯨꯛꯆꯦꯜ ꯆꯝꯃꯤ ꯃꯣꯆꯥ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯔꯒ ꯕꯤꯖꯣꯏꯗ ꯌꯦꯡꯂꯛꯂꯤ ꯀꯔꯤ ꯋꯥꯍꯪ ꯃꯈꯥ ꯇꯥꯔꯛꯀꯗꯒꯦ ꯈꯟꯗꯨꯅ ꯉꯥꯏꯕꯅꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯈꯥꯗꯤ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏ ꯏꯃꯨꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯤ ꯃꯕꯨꯡ ꯑꯃꯒ ꯊꯣꯏꯕꯤꯒ ꯏꯅꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯅꯤ ꯌꯥꯝꯅ ꯆꯝꯕ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯔꯗꯤ ꯃꯈꯣꯏ ꯏꯃꯨꯡꯅꯤ ꯄꯥꯎ ꯌꯥꯔꯦ ꯌꯥꯔꯦ ꯅꯊꯧꯔꯣ ꯆꯠꯆꯧꯔꯣ ꯋꯥꯗꯨ ꯄꯠ ꯁꯝꯖꯤꯟꯈ꯭ꯔꯦ ꯀꯔꯤ ꯀꯔꯝꯕ ꯃꯔꯝꯒꯤꯅꯣ ꯍꯪꯅꯕ ꯇꯟꯖꯥ ꯂꯩꯍꯟꯈꯤꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯉꯥꯡꯅ ꯃꯣꯆꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯕꯤꯖꯣꯏꯗꯤ ꯃꯤꯅ ꯂꯥꯛꯆꯕ ꯈꯛ ꯌꯥꯔꯣꯏ ꯃꯤꯅ ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯍꯟꯕꯗꯤ ꯕꯤꯖꯣꯏ ꯑꯩꯅ ꯌꯥꯒꯗꯕ ꯅꯠꯇꯦ
ꯑꯄꯪꯕ ꯑꯉꯥꯡ ꯑꯃꯒꯨꯝ ꯀꯣꯛ ꯌꯥꯎꯗꯕ ꯃꯤ ꯑꯃꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜ ꯐꯩꯔꯦꯗꯅ ꯃꯤ ꯑꯃꯒꯤ ꯋꯥꯍꯩꯗ ꯊꯥꯖꯕ ꯉꯝꯒꯗꯕ ꯕꯤꯖꯣꯏ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯄꯪꯕ ꯃꯣꯏꯅ ꯈꯪꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯅ ꯁꯤꯜꯂꯤꯗ ꯂꯥꯂꯣꯡꯁꯦ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯂꯥꯏꯁꯨ ꯈꯪꯗꯕ ꯃꯤꯁꯤ ꯑꯄꯪꯕ ꯃꯃꯤꯠ ꯇꯥꯡꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯣꯏ ꯋꯥꯍꯩ ꯑꯃꯒꯤ ꯑꯥꯔꯊ ꯈꯪꯗꯅ ꯐꯤꯔꯦꯞ ꯂꯧꯒꯗꯕ ꯃꯄꯥꯗꯤ ꯑꯩꯗꯤ ꯅꯠꯇꯦ ꯏꯆꯥꯕꯨ ꯂꯪꯊꯣꯛꯂꯒ ꯑꯩꯅ ꯀꯅꯥꯕꯨ ꯊꯥꯖꯔꯨꯅꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯏꯆꯥꯒꯤ ꯊꯃꯣꯏ ꯃꯆꯠꯇꯤ ꯃꯄꯥꯅ ꯈꯪꯐꯝ ꯊꯣꯛꯏ ꯈꯪꯉꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯑꯄꯪꯕ ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯂꯤꯂꯥꯗ ꯕꯤꯖꯣꯏꯅ ꯌꯥꯎꯒꯗꯕ ꯅꯠꯇꯦ ꯄꯪꯉꯤꯗ ꯏꯕꯦꯝꯃ ꯅꯪꯁꯦ ꯄꯪꯃꯜꯂꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯕꯨ ꯉꯈꯥ ꯅꯪꯅ ꯈꯨꯠꯂꯥꯏ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯤꯅꯤꯅꯦ ꯇꯞꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈꯤ ꯕꯤꯖꯣꯏ ꯁꯥꯏꯌꯣꯅ ꯁꯤ ꯄꯤꯔꯝꯃꯨ ꯑꯩꯁꯦ ꯆꯠꯊꯣꯛꯄ ꯐꯔꯛ ꯇꯥꯔꯦ ꯏꯃꯥꯁꯦ ꯃꯇꯣꯝ ꯊꯥꯗꯣꯛꯄꯗꯣ ꯌꯥꯗ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯌꯥꯏ ꯇꯥꯃꯣ ꯏꯃꯥꯗꯣ ꯗꯣꯛꯇꯔꯗ ꯑꯝꯇ ꯄꯨꯅꯕ ꯇꯧꯁꯤ ꯍꯌꯦꯡꯁꯦ ꯄꯨꯔꯒꯦ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯇꯥꯃꯣ ꯃꯁꯥꯗ ꯌꯧꯍꯟꯕꯤꯌꯨꯀꯣ ꯑꯉꯥꯡ ꯅꯨꯄꯥ ꯑꯅꯤꯗꯣ ꯁꯥꯌꯣꯅ ꯁꯤꯟꯅꯔꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯩ ꯇꯝꯅ ꯄꯨꯔꯛꯂꯤ ꯁꯥꯌꯣꯅ ꯇꯥꯛꯂꯛꯄ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯕꯒ ꯅꯨꯄꯥ ꯑꯅꯤꯗꯣ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯛꯂꯤ ꯅꯨꯄꯥꯗꯨꯅ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤ ꯑꯉꯥꯡ ꯑꯃ ꯊꯣꯛꯂꯛꯄ ꯉꯥꯏꯔꯁꯤ ꯑꯔꯅꯥ ꯊꯣꯏꯕꯤꯗ ꯃꯦꯁꯦꯖ ꯊꯥꯔꯛꯂꯤ ꯀꯣꯐꯤ ꯊꯣꯏꯕꯤ ꯑꯔꯅꯥꯕꯀꯤ ꯃꯦꯁꯦꯖꯇꯨ ꯎꯔꯒ ꯅꯣꯛꯂꯤ ꯊꯛꯑꯣ ꯀꯩꯍꯧꯕꯤꯔꯤꯕ ꯄꯛꯇ꯭ꯔꯦꯀꯣ ꯑꯩꯕ ꯌꯥꯝ ꯊꯤꯔꯕ ꯈꯪꯗꯦ ꯃꯥꯏ ꯅꯨꯄꯥꯗ ꯃꯁꯛ ꯊꯤ ꯍꯥꯏꯕꯁꯦ ꯂꯥꯏꯅ ꯁꯥꯎꯒꯅꯤꯀꯣ ꯍꯩꯕꯤꯔꯦꯗ ꯑꯁꯦꯡꯕꯩꯅꯤ ꯑꯕꯦꯝꯃꯧ ꯑꯕꯦꯝꯃ ꯃꯆꯥ ꯊꯣꯏꯕꯤ ꯃꯆꯤꯟ ꯃꯆꯥꯅ ꯈꯨꯝꯗꯨꯅ ꯃꯦꯁꯦꯖꯇꯨꯗ ꯅꯣꯛꯆꯔꯤ ꯈꯨꯝꯂꯛꯇꯤ ꯍꯣ ꯂꯝꯍꯦꯟꯕꯤ ꯍꯦꯟꯗꯦ ꯍꯦꯜꯂꯤꯗꯨꯗꯤ ꯍꯦꯟꯗꯦ ꯍꯦꯜꯂꯣꯕ ꯉꯝꯗ꯭ꯔꯦ ꯅꯪꯁꯦ ꯑꯩꯒꯤ ꯑꯕꯦꯝꯃ ꯃꯆꯥꯁꯦ ꯋꯥꯈꯜ ꯇꯥꯔꯕꯤ ꯃꯄꯨꯡ ꯐꯥꯔꯕꯤ ꯍꯦꯟꯅꯤꯡꯉꯤ ꯗꯥꯆꯧꯁꯦ ꯑꯕꯦꯝꯃ ꯃꯆꯥꯕꯨ ꯏꯅꯥꯛꯇ ꯂꯦꯡꯗ ꯊꯝꯅꯤꯡꯉꯤ ꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯊꯣꯔꯛꯂꯤ ꯀꯔꯤ ꯍꯩꯃ ꯂꯝꯍꯦꯟꯅꯨꯀꯣ ꯈꯨꯗꯣꯜ ꯀꯧꯖꯅꯨ ꯊꯣꯏꯕꯤ ꯃꯆꯦꯟꯗꯣ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯁꯠ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯃꯁꯥꯗꯨ ꯃꯗꯣ ꯅꯨꯡꯁꯤꯔꯤꯗꯤ ꯅꯨꯡꯁꯤꯕꯁꯤꯅ ꯑꯉꯥꯡ ꯂꯝꯍꯦꯟꯕꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯑꯣꯏꯔꯁꯤꯀꯣ ꯗꯥꯆꯧꯁꯦ ꯁꯨꯝ ꯉꯥꯎꯍꯜꯂꯒ ꯊꯝꯂꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤꯕ ꯑꯩ ꯊꯕꯛ ꯇꯧꯈꯤꯒꯦ ꯃꯦꯁꯦꯖꯇꯨ ꯈꯛ ꯇꯥꯔꯝꯂꯒ ꯅꯦꯠꯇꯨ ꯑꯣꯐ ꯁꯠ ꯇꯧꯁꯤꯜꯂꯤ ꯊꯣꯏꯕꯤ ꯀꯣꯛꯆꯥꯛꯂꯦ ꯁꯥꯏꯁꯤꯅꯤ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯦꯕ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏꯕꯁꯦ ꯏꯀꯥꯏꯕꯅ ꯑꯩꯗ ꯁꯤꯖꯅꯤꯡꯉꯦꯕ ꯑꯔꯅꯥꯕ ꯅꯣꯛꯃꯤ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯗꯨꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯃꯣꯖꯥꯅ ꯌꯧꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯤ ꯀꯥꯏꯗꯅꯣ ꯑꯔꯅꯥꯕ ꯈꯨꯝꯂꯝꯗꯦ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯅꯣꯛꯃꯤ ꯃꯃꯩ ꯊꯣꯡꯒ ꯂꯣꯏꯅꯗꯨꯅ ꯁꯤꯗꯤ ꯁꯥꯊꯤꯔꯦꯅ ꯆꯅꯨ ꯃꯃꯥꯅ ꯃꯈꯣꯟ ꯁꯤꯔꯛꯄꯒꯤ ꯗꯨꯀꯥꯟ ꯂꯣꯝꯗꯨꯗ ꯊꯣꯔꯛꯄꯅꯤ ꯅꯨꯄꯥ ꯑꯃꯅ ꯏꯆꯥꯟ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯑꯩꯉꯣꯟꯗꯔꯣ ꯍꯣꯏ ꯀꯩꯅꯣ ꯊꯣꯏꯕꯤ ꯈꯪꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯗꯣ ꯈꯪꯕ꯭ꯔꯥ ꯏꯇꯥꯔꯣꯏꯅꯦ ꯃꯔꯝ ꯍꯥꯏꯔꯛꯑꯣ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯇꯥꯃꯣ ꯁꯥꯌꯣꯅ ꯁꯤ ꯑꯝꯇ ꯄꯤꯔꯝꯃꯣꯅ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯁꯤꯕꯣ ꯐꯣꯟꯅꯤ ꯍꯥ ꯇꯥꯃꯣꯗꯣ ꯏꯃꯥ ꯅꯥꯕꯒꯤ ꯆꯠꯊꯣꯛꯂꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯁꯤꯃꯇꯪ ꯄꯤꯔꯝꯃꯣꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯃꯁꯥ ꯀꯧꯔꯛꯀꯦ ꯐꯔꯦꯅꯦ ꯑꯝꯇ ꯀꯧꯕꯤꯔꯣ ꯆꯅꯨ ꯊꯣꯏꯕꯤꯕꯨ ꯀꯧꯒꯦ ꯍꯥꯏꯅ ꯂꯥꯛꯄꯗ ꯑꯔꯅꯥꯕꯀ ꯊꯦꯡꯅꯩ ꯆꯅꯨ ꯈꯧꯇꯛꯇꯤ ꯆꯥꯖꯩ ꯀꯅꯥꯅꯣ ꯑꯥꯗꯒꯤ ꯑꯅꯤꯁꯦ ꯊꯣꯏꯕꯤꯗ ꯄꯣꯠ ꯄꯤꯕ ꯂꯥꯛꯄꯅꯤꯅ ꯍꯥꯏ ꯑꯔꯅꯥꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯛꯂꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯂꯤ ꯀꯔꯤ ꯄꯣꯠ ꯀꯅꯥꯅ ꯗꯗꯥ ꯁꯥꯌꯣꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯐꯣꯟꯅꯤ ꯍꯥꯏꯌꯦ ꯌꯥꯔꯦ ꯅꯪ ꯌꯨꯝꯗ ꯆꯪꯉꯨ ꯆꯅꯨ ꯑꯔꯅꯥꯕꯀꯤ ꯁꯛꯇꯝꯗ ꯎꯕꯗꯨꯗ ꯈꯔꯗꯤ ꯀꯤꯇꯛ ꯇꯧꯔꯤ ꯍꯣꯏ ꯊꯣꯏꯕꯤꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯄꯥꯎ ꯌꯧꯕ ꯌꯥꯔꯣꯏ ꯍꯣꯏ ꯕꯤꯖꯣꯏꯅ ꯏꯆꯥ ꯂꯥꯛꯂꯤꯕ꯭ꯔꯥ ꯀꯔꯤ ꯂꯩꯔꯦ ꯄꯥꯎ ꯉꯔꯥꯡꯒꯤ ꯋꯥꯐꯝꯗꯨꯒꯤꯅꯤ ꯉꯁꯤꯁꯨ ꯃꯃꯥ ꯃꯆꯥꯗꯨꯅ ꯏꯄꯥ ꯈꯪꯉꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨꯗ ꯀꯣ ꯏꯄꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤ ꯃꯃꯥ ꯃꯆꯥꯗꯨꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕꯗ ꯂꯣꯏꯕ ꯉꯝꯗꯧꯕ ꯂꯩꯇꯦ ꯏꯆꯥꯅ ꯄꯥꯝꯖꯩ ꯈꯜꯂꯗꯤ ꯏꯄꯥꯁꯨ ꯌꯥꯕ ꯇꯥꯕꯅꯤ ꯑꯦꯂꯤꯅꯥꯗꯨ ꯉꯛꯅ ꯌꯦꯡꯂꯛꯂꯤ ꯕꯤꯖꯣꯏꯗ ꯄꯥꯎ ꯂꯩꯋꯥ ꯇꯤꯟꯋꯥꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯕꯗꯤ ꯏꯄꯥꯒꯤ ꯊꯃꯣꯏꯁꯤꯁꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯐꯝ ꯊꯣꯛꯏꯅ ꯃꯁꯤꯗ ꯏꯄꯥꯗꯤ ꯊꯥꯖꯕ ꯀꯥ ꯍꯦꯟꯅ ꯊꯝꯕ ꯉꯝꯗꯦꯀꯣ ꯏꯆꯥꯕꯨꯁꯨ ꯏꯄꯥꯅ ꯊꯥꯒꯠꯂꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯅꯕ ꯅꯪꯒꯤ ꯃꯔꯨꯞꯀꯤꯗꯃꯛ ꯈꯟꯕꯤꯕ ꯑꯗꯨꯕꯨ ꯏꯄꯥ ꯏꯆꯥꯒꯤ ꯊꯥꯖꯅꯕ ꯃꯔꯤꯁꯤꯅ ꯐꯠꯇꯕ ꯃꯔꯝꯗꯤ ꯈꯛ ꯑꯣꯏꯍꯜꯂꯣꯏ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯅ ꯑꯩꯅ ꯈꯪꯉꯤ ꯃꯗꯨ
ꯑꯦꯂꯤꯅ ꯈꯨꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯨ ꯑꯐꯕ ꯁꯥꯟꯅꯕ ꯍꯣꯠꯅꯕꯗ ꯍꯨꯃꯥꯡ ꯀꯥꯡꯂꯦ ꯃꯤꯒꯤ ꯅꯣꯡꯄꯥꯜ ꯎꯕ ꯉꯝꯕ ꯕꯤꯖꯣꯏꯅꯤ ꯑꯦꯂꯤꯅꯥꯒꯤ ꯃꯇꯧꯗꯨꯗ ꯕꯤꯖꯣꯏ ꯃꯕꯨꯛꯇ ꯑꯦꯂꯤꯅꯥꯕꯨ ꯈꯥꯔꯛꯂꯤ ꯅꯨꯃꯤꯗꯥꯡꯋꯥꯏ ꯑꯗꯨꯗꯅꯤ ꯁꯥꯌꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯤ ꯍꯥ ꯀꯥꯏꯗ ꯐꯔꯦ ꯊꯝꯃꯨ ꯁꯥꯌꯣꯟ ꯄꯟꯊꯗꯦ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯌꯥꯝ ꯐꯤꯡꯅ ꯊꯧꯔꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯔꯅꯥꯞ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯒꯥꯔꯤ ꯕ꯭ꯔꯦꯛꯇꯨ ꯈꯪꯐꯥ ꯐꯥꯏ ꯌꯥꯝꯅ ꯁꯥꯎꯕ ꯁꯛꯇꯝ ꯑꯃꯁꯨ ꯇꯥꯔꯤ ꯃꯥꯏꯊꯣꯡꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯀꯅꯥ ꯍꯥꯏꯕꯒ ꯅꯪꯗꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯣ ꯈꯪꯉꯤꯟ ꯏꯟꯊꯣꯛꯂꯟꯗꯨꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯂꯤ ꯕꯤꯖꯣꯏꯁꯨ ꯏꯃꯨꯡꯗꯒꯤ ꯇꯞꯂꯤ ꯇꯞꯂꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯂꯛꯄꯅꯤ ꯅꯍꯥ ꯑꯃ ꯐꯤꯡꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯃꯥꯡꯒꯣꯜꯗꯨꯗꯒꯤ ꯁꯥꯌꯣꯟ ꯑꯁꯥꯡꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯒꯞ ꯒꯞ ꯂꯥꯛꯄꯅꯤ ꯃꯥꯡꯒꯣꯜꯒꯤ ꯁ꯭ꯇꯤꯌꯔ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯨꯡꯉꯣ ꯁꯥꯌꯣꯟ ꯉꯥꯡꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯃꯤꯠꯐꯝ ꯊꯝꯂꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯥꯡꯒꯠꯀꯦ ꯍꯣꯠꯅꯔꯝꯕ ꯈꯣꯡꯊꯥꯡꯗꯣ ꯆꯞ ꯂꯦꯞꯂꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯃꯆꯤ ꯂꯦꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯃꯤꯠꯌꯦꯡ ꯆꯣꯏꯊꯣꯛꯇ ꯌꯦꯡꯗꯨꯅ ꯂꯩ